Nonggi ising manghandana yoksinduna thamnabagi matangda Autonomous District Council ge elected members sing amade tongan baloisang ge makok thongba official sing yauba thoram amang ase Chief Minister N Birena Chief Guest oiduna CM Secretariat ta pangthokre Mahiroi bebisana misigi asumba well fangalu haibagi dabi tawduna ngasi nongaibung chaprom lekai dalaiba St Mires School gi mahiroi singna human chain semduna kongjang sanction kre Trinity Public School Mongsangge Annual School Day Function cum Meritorious Award yanthokpagi thoram school asida pangthokre sahi asigi class 10 gi parikha da mai pakraba mahiroi singda mana piduna pungning thogatkre Manipur da hojek transformer saba hore industrial policy gi makhada lenga ke loisang singda sejanana ba thorang lokhat pa hore haina Textile Commerce and Industries Minister Thongam Biswajina phongdokre Ngarang numidang pung mapan rom taba matamda Dimapur gi Purana Bazar Eastern Christian College ECC Dimapur gi mahiroi ama makhongda nomai da kaplum badage soktuna District Hospital Dimapur da laikanari Bisnupur District ke Kumbi Satipur da mioi ama thangna manga kaktuna hatkre khoishaunar ba miyamna mihatpagi yum mai thakre Bharat Sarkar amadi NSCN IM anigi marakta sathariba santi gi warina lamdam asida ohelakpa yabasing gi matangda ngasi nungtil Chief Minister Secretariat Chief Minister na thobu oiduna CSO singi mihutsinga mifam paktokadawri Mahiroi bebisana misiga mari lenana SIT na faduna judicial custody da thamliba Standard Robert Higher Secondary School gi principal Landoni amadi mahaki masanupi Romita court putokadawri police na Chairap court ta akan section thorang lokhatli Jiribam amadi Tamelong District anigi ngamkhaida sayen evaleriba asigi matangda lengakna sapsaba ama khanganabagi mayukta loop kaya punsinduna semkiba JSC Tamelongna tha asigi taradage Tamelong District ta pungni funipan gi bansa thagani haina lauthokre District kaya gi faunafam maroiba lambi ama oiriba yaripok thongkhongdage poiro khongjin faubagi lambi tha asigi tara faubagi manungda lengakna semjin bidrabadi lambi thingbagi khongjang sangsinaba miyamgi mifamna warep laukre Commerce and Industries Minister Thongam Biswajina lamdam asigi entrepreneurs singaloine nangasi Bisnupur District ke manung sanba tera urakta usara sing thakre thorom aduda wabagai kendra ge MLA Dr Yumnam Radeshyam su saruk yakhi Andro kendra ge MLA su oiriba Forest Minister TH Shyamkumar nangasi angthagi mafam singda usara sing thakre mahausa lairembina piramba mahausa ge khal thugairubana ngasi gi mirolna awaba mayuk naribani haina Shyamkumar na haikre Nasisu anirak suboina singjamai parking manakta mau kaitel kanakre maugi isilinau singna purakpa ano pensing miyamna pamna leinakhi Lakadoriba 15 August ki mangwena na lokholakpa section thorong gi sorok aboina ngasi ayuk Thobal Police Commando amadi nupi police ki apunba kangbuna samram makhale kaida operation sathakre nupa nupi sahum yangkhairom masak khangdokhi mifame pundi yaukhide NSCN ke acting chairman amadi acting president oiramba Yung Ongbu ngarangdage chairman amadi president oina thopuba hawan kre hiramasiga mari lenana jerol ama thokre Assam gi Sonitpur district ke Behali police station gi manung chanba Getla Tea Garden da ngarang numidang wairam khanghogdana kai amana attack torokpagi thodokta thabak subi nupi ama yauna mioi mari soktuna laikat nakre Hokibano Maijing Numita Imphal Dimapur Lambi Paringi Kohima Municipal Council ge all dumping site mapada landslide thokibana maram oirega ngasi fauba lambi faunadre Imphal tamna lakada ba pot chai puba gari kya lambi da panduna leiri Ngasi ayuk angan bada New Delhi ge Jakir Nagar ge Oka area da leiba mathon mari wangba building ama mai jakpa ge thodokta mioi taruk leikhitre atopa mioi tarana asopa nangkhre fire tender kya sangsinduna mai kanbegi thabak sathaki Telangana gi Mahabub Nagar da ngarang numidang khongjel yangna thoduna lakpa truck amana saka ahum panba gari amada thomjinbagi thodokta nupi taret yauna mioi 13 lekhidre mangana asopa nangkhre